ꯃꯌꯥꯝꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯁꯦꯡ ꯃꯩꯇꯩꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯃꯤꯌꯥꯝꯒꯤꯗꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯨꯄꯤꯒꯤ ꯃꯔꯜ ꯆꯥꯕ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯃꯗ ꯇꯣꯅꯥꯟ ꯀꯧꯕ ꯄꯥꯈꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯣꯅꯥꯟ ꯍꯥꯏꯔꯤꯕ ꯄꯥꯈꯪ ꯑꯁꯤ ꯃꯁꯥ ꯅꯥꯟꯕ, ꯃꯁꯛꯀꯁꯨ ꯑꯗꯨꯝ ꯐꯖꯕ ꯄꯥꯈꯪ ꯑꯃꯅꯤ꯫ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅ ꯇꯣꯅꯥꯟꯕꯨ ꯍꯦꯛ ꯎꯕꯗ ꯂꯛꯅꯅꯤꯡꯕ, ꯄꯥꯝꯕ ꯐꯥꯎꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯇꯣꯅꯥꯟꯁꯨ ꯃꯇꯝ ꯄꯨꯝꯕꯗ ꯅꯥꯄꯜ ꯑꯃꯗ ꯑꯗꯨꯝ ꯂꯩꯖꯩ꯫ ꯇꯧꯕꯇꯕꯨ ꯇꯣꯅꯥꯟ ꯑꯁꯤ ꯊꯕꯛ ꯁꯨꯕ ꯅꯣꯝꯕꯗꯤ ꯌꯥꯝꯅ ꯇꯟꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯌꯥꯝꯕ ꯆꯥꯎꯄꯣꯛꯇꯤ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯖꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯆꯥꯎꯄꯣꯛꯅ "ꯇꯣꯅꯥꯟ, ꯇꯣꯅꯥꯟ, ꯅꯪꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕꯣ? ꯍꯧꯒꯠꯂꯣꯅꯦ, ꯅꯨꯃꯤꯠꯁꯦ ꯌꯧꯔꯕꯅꯤꯅꯦ꯫ ꯈꯔ ꯉꯟꯅ ꯍꯧꯒꯠꯂꯒ ꯂꯩꯔꯤꯕ ꯌꯦꯟ ꯉꯥꯅꯨꯁꯦ ꯃꯆꯤꯟꯖꯥꯛ ꯊꯥꯗꯅ ꯈꯔ ꯇꯧꯔꯨ ꯂꯥꯎꯅꯦ꯫ ꯑꯩꯅ ꯁꯣꯝꯗ ꯁꯟ 5ꯁꯤꯒꯤ ꯁꯟꯊꯤ ꯁꯟꯌꯨꯡ ꯁꯦꯡꯗꯅ, ꯁꯟꯁꯤꯡꯁꯤꯒꯤ ꯁꯖꯤꯛ ꯐꯥꯟꯗꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯂꯒ ꯂꯩ꯫ ꯍꯧꯒꯠꯇ꯭ꯔꯤꯕꯣ ꯇꯣꯅꯥꯟ?" ꯉꯥꯏꯍꯥꯛꯇ ꯇꯨꯝꯒꯦ ꯇꯧꯕꯁꯦ ꯇꯨꯝꯐꯝꯒ ꯈꯪꯕꯖꯥꯠ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯏꯁꯧꯁꯤꯅꯕ꯫ ꯇꯥꯆꯧ, ꯅꯪ ꯅꯨꯄꯤꯒ ꯑꯣꯏꯔꯗꯤꯅꯦ ꯂꯣꯏꯅꯤꯍꯦ꯫ ꯀꯔꯤꯗ ꯑꯩꯅ ꯏꯁꯧ ꯂꯥꯡꯂꯒꯦ? ꯈꯔ ꯉꯟꯅ ꯍꯧꯒꯠꯂꯒ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯂꯨ ꯂꯥꯎ ꯍꯥꯏꯕꯁꯤꯕꯨ ꯏꯁꯧ ꯂꯥꯡꯕ ꯆꯤꯡꯕ꯭ꯔꯥ ꯍꯥ? ꯅꯪꯕꯨ ꯅꯨꯡꯇꯤꯒꯤ ꯉꯥꯡꯅꯕ ꯑꯣꯏꯅ ꯇꯧꯔꯗꯅꯕ꯫ ꯆꯠꯂꯣ, ꯂꯐꯨ ꯑꯃ ꯂꯦꯜꯂꯒꯅꯦ ꯌꯦꯟ ꯉꯥꯅꯨꯒꯤ ꯃꯆꯤꯟꯖꯥꯛ ꯁꯣꯏꯔꯒ ꯊꯥꯔꯨꯁꯨ ꯆꯠꯂꯣ꯫ ꯉꯔꯥꯡꯒꯤ ꯆꯒꯨꯝ ꯆꯅꯥꯏꯁꯨ ꯂꯩꯔꯝꯒꯅꯤ, ꯃꯗꯨꯒ ꯇꯣꯠꯂꯒ ꯊꯥꯎꯀꯣ꯫ ꯇꯜꯂꯦ, ꯑꯩ ꯆꯒꯨꯝ ꯆꯅꯥꯏꯒ ꯄꯥꯏꯕ ꯉꯝꯃꯣꯏ꯫ ꯅꯣꯏ ꯑꯗꯨꯝ ꯇꯧ꯫ ꯀꯔꯤ ꯇꯜꯂꯦ ꯍꯥꯏꯕ? ꯑꯗꯨꯗꯤ ꯑꯩꯅ ꯂꯣꯏꯅ ꯇꯧ ꯍꯥꯏꯕ꯭ꯔꯕ ꯃꯌꯥꯝꯁꯦ? ꯅꯠꯇꯦ, ꯑꯩꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯏꯊꯟꯗꯒꯤꯔꯕ? ꯅꯪꯒꯤꯗꯤ ꯌꯥꯎꯗꯕ꯭ꯔꯥ ꯍꯥ? ꯑꯩ ꯑꯃꯠꯇ ꯄꯥꯝꯖꯗꯦ꯫ ꯌꯦꯟ ꯉꯥꯅꯨꯁꯨ ꯇꯥꯆꯧꯒꯤ ꯑꯣꯏꯖꯧ, ꯁꯟꯁꯤꯡꯗꯨꯁꯨ ꯇꯥꯆꯧꯒꯤ ꯑꯗꯨꯝ ꯑꯣꯏꯖꯧ꯫ ꯑꯩ ꯑꯃꯠꯇ ꯄꯥꯝꯖꯗꯦ꯫ ꯑꯗꯨꯅ ꯃꯗꯨꯒꯤ ꯊꯕꯛꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯇꯧ ꯍꯥꯏꯔꯛꯀꯅꯨ, ꯇꯥꯆꯧꯅ ꯑꯗꯨꯝ ꯇꯧꯖꯧ꯫ ꯅꯪꯅꯦ ꯊꯕꯛ ꯁꯨꯕ ꯌꯥꯝꯅ ꯇꯟꯕ꯭ꯔꯕꯅꯦ? ꯍꯌꯦꯡꯅꯦ ꯀꯩꯅꯣꯗꯣ ꯂꯧꯔꯒ ꯆꯥꯖꯁꯅꯤ, ꯃꯗꯨꯁꯨ ꯍꯨꯏꯅ ꯆꯥꯊꯣꯛꯈꯤꯗꯅꯕ꯫ ꯅꯪꯒꯤ ꯑꯃꯠꯇ ꯂꯩꯖꯍꯧꯖꯔꯣꯍꯦ꯫ ꯋꯥꯔꯤ ꯀꯥꯗꯤ ꯑꯩꯈꯣꯏ ꯇꯥꯆꯧ ꯁꯨꯕ꯫ ꯑꯣ, ꯑꯩꯒꯤ ꯋꯥꯕꯤꯔꯨꯅꯨꯗ ꯇꯥꯆꯧ꯫ ꯑꯩꯗꯤꯅꯦ ꯁꯟꯊꯤ ꯁꯟꯌꯨꯡ ꯁꯦꯡꯂꯒ ꯅꯨꯡꯉꯥꯏꯕꯗꯣ ꯑꯩꯗꯤ ꯄꯥꯝꯖꯗꯦ꯫ ꯑꯩꯒꯤꯗꯤ ꯃꯁꯥ ꯅꯥꯟꯅ ꯑꯗꯨꯝ ꯇꯧꯔꯛꯀꯦꯗ꯫ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯣꯏꯒꯗ꯭ꯔꯥꯅꯦ? ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯅꯦ ꯊꯕꯛ ꯁꯨꯗꯅ ꯅꯨꯡꯉꯥꯏꯅꯤ ꯀꯥꯏꯗꯨꯗꯤ ꯅꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯅꯨꯍꯦ꯫ ꯍꯣꯏ, ꯅꯪꯅ ꯍꯨꯔꯥꯟꯕ ꯆꯠꯂꯒꯗꯤ ꯈꯪꯗ꯭ꯔꯦꯀꯣ, ꯍꯨꯔꯥꯟꯕꯗꯨꯁꯨ ꯑꯋꯥꯕ ꯊꯕꯛꯅꯤ꯫ ꯀꯔꯤꯗ ꯄꯥꯏꯒꯅꯤ, ꯀꯔꯥꯏꯗ ꯆꯣꯡꯒꯅꯤ, ꯀꯃꯥꯏꯅ ꯆꯦꯟꯒꯅꯤꯅ ꯍꯣꯠꯅꯕꯗꯨꯁꯨꯅꯦ ꯑꯋꯥꯕ ꯑꯃꯅꯤꯗꯣ꯫ ꯇꯥꯆꯧ, ꯅꯪ ꯂꯤꯂꯥ ꯌꯥꯎꯒꯦꯒ ꯌꯥꯎꯔꯣꯗ, ꯑꯗꯨꯅ ꯍꯦꯟꯅ ꯆꯥꯅꯅꯤ꯫ ꯑꯗꯣ ꯇꯥꯆꯧ, ꯏꯕꯥꯅꯤꯁꯦ ꯍꯌꯦꯡꯅꯦ ꯑꯩꯅ ꯃꯁꯥ ꯅꯥꯟꯅ ꯅꯨꯡꯉꯥꯏꯅꯒ ꯂꯩꯈ꯭ꯔꯕ, ꯇꯥꯆꯧꯅ ꯊꯕꯛ ꯐꯅ ꯀꯟꯅ ꯁꯨꯔꯁꯨ ꯋꯥꯔꯒ ꯑꯗꯨꯝ ꯂꯩꯔꯕ, ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯗꯤ? ꯑꯩ ꯋꯥꯕ ꯋꯥꯗꯕ ꯇꯣꯛꯈ꯭ꯔꯣ, ꯅꯪꯗꯅꯦ ꯅꯨꯡꯉꯥꯏꯅ ꯂꯩꯖꯧꯗ꯫ ꯑꯩꯗꯤ ꯇꯥꯆꯧꯅ ꯍꯥꯏꯗ꯭ꯔꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯤ ꯀꯩꯅꯣ꯫ ꯇꯣꯅꯥꯟ, ꯃꯪꯂꯥꯟ ꯁꯥꯒꯠꯄ ꯌꯥꯝ ꯊꯨꯕꯅꯤ, ꯌꯥꯝꯅ ꯂꯥꯏꯕꯅꯤ꯫ ꯑꯗꯨꯕꯨꯅꯦ ꯇꯥꯏꯕꯪꯗꯗꯤ ꯌꯥꯝꯅ ꯂꯨꯕꯅꯤ, ꯍꯦꯛꯇ ꯌꯥꯗꯕꯅꯤꯀꯣ꯫ ꯑꯗꯨꯅꯅꯦ ꯅꯌꯥꯝꯕꯒꯤ ꯇꯨꯡ ꯏꯜꯂꯒꯅꯦ ꯊꯕꯛ ꯁꯨꯕ ꯈꯔ ꯌꯥꯎꯁꯤꯟꯕ ꯇꯝꯃꯨꯀꯣ꯫ ꯄꯥꯕ, ꯑꯗꯨꯗꯤ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯦ ꯈꯪꯗꯧꯕ꯫ ꯅꯣꯏ ꯅꯄꯥ ꯅꯆꯥꯅ ꯏꯆꯥ ꯑꯇꯣꯝꯕꯁꯤꯗ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯑꯩ ꯀꯌꯥ ꯌꯥꯅꯤꯡꯗꯦꯀꯣ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯊꯕꯛ ꯁꯨꯔꯒ ꯅꯨꯡꯉꯥꯏꯕ ꯑꯃ, ꯑꯗꯨꯒ ꯊꯕꯛ ꯁꯨꯗꯅ ꯀꯣꯛꯅ ꯁꯤꯜꯂꯒ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯕꯅꯤ꯫ ꯃꯗꯨꯅꯤ ꯅꯣꯏ ꯑꯅꯤꯅ ꯍꯧꯖꯤꯛ ꯑꯣꯏꯗꯧꯔꯤꯁꯦ꯫ ꯑꯇꯣꯝꯕꯅ ꯀꯣꯛꯅ ꯁꯦꯟ ꯇꯥꯟꯗꯧꯔꯤꯕ, ꯑꯍꯟꯅ ꯊꯕꯛ ꯁꯨꯔꯒ꯫ ꯃꯁꯦ ꯃꯥꯒꯤ ꯏꯗ ꯌꯥꯎꯔꯕꯅꯤ꯫ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯑꯆꯨꯝꯕꯅꯤ ꯏꯃꯥ꯫ ꯑꯗꯨꯗꯤ ꯏꯃꯥ, ꯆꯥꯛ ꯈꯔ ꯊꯣꯡꯉꯨ, ꯑꯩ ꯆꯥꯛ ꯂꯥꯝꯃꯦ꯫ ꯆꯥꯛꯇꯨ ꯂꯥꯝꯃꯗꯤ ꯀꯣꯛꯇꯨꯅ ꯊꯣꯡꯉꯨꯔꯣꯗꯅ, ꯑꯗꯨꯒ ꯆꯥꯔꯣ꯫ ꯆꯥꯛ ꯊꯣꯡꯕ ꯍꯥꯏꯁꯦ ꯊꯕꯛ ꯑꯃꯅꯤꯅꯦ꯫ ꯑꯣ, ꯑꯩꯅ ꯊꯣꯡꯒꯗꯕꯅꯦ, ꯏꯆꯥ ꯑꯇꯣꯝꯕꯅ ꯅꯠꯇꯦ꯫ ꯍꯣꯏ, ꯏꯃꯥ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯨꯔꯒꯦ꯫ ꯄꯥꯕ, ꯁꯤꯅꯤ ꯀꯣꯛꯅ ꯆꯥꯛ ꯆꯥꯕ ꯍꯥꯏꯗꯣ꯫ ꯃꯇꯝꯗꯨꯗ ꯈꯣꯡꯂꯒ ꯈꯪꯒꯅꯤꯗ꯫ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯇꯣꯅꯥꯟ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯤ, ꯁꯦꯟꯖꯥꯎ ꯄꯥꯏꯕꯒꯤ ꯃꯆꯥ ꯃꯁꯨ ꯑꯃ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯣ ꯃꯁꯛꯇꯤ ꯀꯌꯥ ꯐꯖꯔꯝꯗꯦ, ꯑꯗꯨꯕꯨ ꯃꯁꯥꯗꯨꯗꯤ ꯁꯅꯥꯅ ꯄꯨꯝꯌꯣꯝ ꯌꯣꯝꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯏꯅꯥꯈꯨꯟꯕꯤꯁꯨ ꯀꯧꯔꯝꯃꯤ꯫ ꯇꯣꯅꯥꯟꯅ ꯏꯅꯥꯈꯨꯟꯕꯤ ꯆꯦꯜꯂꯛꯄꯗ ꯃꯃꯥꯗꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯤ ꯈꯨꯗꯤꯡꯒꯤ ꯀꯣꯏꯆꯦꯜ ꯆꯦꯜꯂꯒ ꯄꯥꯎ ꯇꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯇꯣꯅꯥꯟꯒ ꯏꯅꯥꯈꯨꯟꯕꯤꯒ ꯂꯨꯍꯣꯡꯗꯨꯅ ꯂꯩꯔꯕ ꯃꯇꯨꯡ
ꯃꯃꯥꯗꯤ ꯆꯥꯛ ꯊꯣꯡꯕꯗ ꯇꯞ ꯇꯥꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ꯫ ꯃꯃꯥ ꯅꯪꯕꯨ ꯋꯥꯔꯕ꯭ꯔꯅꯦ? ꯆꯥꯛꯇꯣ ꯑꯩ ꯑꯃꯨꯛ ꯊꯣꯡꯕꯤꯌꯣ ꯍꯥꯏꯕ꯭ꯔꯣ? ꯋꯥꯗꯦ ꯋꯥꯗꯦ, ꯏꯃꯧ ꯅꯨꯄꯤ ꯑꯁꯨꯛ ꯌꯥꯝꯅ ꯐꯕꯤ ꯑꯃ ꯐꯪꯂꯒꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯋꯥꯖꯗꯣꯏꯅꯣ? ꯅꯪꯅꯕꯨ ꯅꯊꯃꯣꯏ ꯁꯦꯡꯂꯕꯗꯤ ꯐꯩꯗꯥ꯫ ꯏꯅꯥꯈꯨꯟꯕꯤꯅ ꯏꯃꯥ, ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ? ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯔꯒ꯫ ꯂꯣꯏꯔꯦ ꯂꯣꯏꯔꯦ꯫ ꯑꯗꯣ ꯃꯧ, ꯅꯪꯕꯨ ꯀꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯅꯣꯅꯦ? ꯀꯩꯁꯨ ꯆꯠꯂꯣꯏꯗ ꯏꯃꯥ, ꯍꯣꯔꯦꯟ ꯅꯨꯡꯊꯤꯜꯕꯨꯗꯤ ꯂꯩꯀꯥꯏꯒꯤ ꯃꯧ ꯈꯔꯒ ꯁꯤꯡꯖꯨ ꯆꯥꯅꯕ ꯆꯠꯀꯅꯤ ꯏꯃꯥ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯒ ꯄꯨꯟꯕꯁꯨ ꯐꯩ, ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯁꯤꯜꯂꯒ ꯋꯥꯈꯜ ꯊꯣꯛꯇꯅꯕꯅꯤ꯫ ꯑꯗꯣ ꯅꯪꯅ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯁꯤꯖꯤꯟꯗꯅ ꯅꯐꯤ ꯅꯔꯣꯜ ꯑꯍꯟꯕꯗꯣ ꯁꯦꯠꯇꯣꯛꯂꯤꯕꯗꯨꯕꯨ ꯌꯨꯝꯗ ꯂꯩꯕꯗꯗꯤ ꯈꯔ ꯍꯣꯡꯇꯣꯛꯎꯗꯅ, ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯑꯣꯏꯅ ꯁꯤꯖꯤꯟꯅꯧ꯫ ꯏꯃꯥ, ꯑꯩꯗꯤ ꯏꯄꯥꯝꯗ ꯂꯩꯔꯤꯉꯩꯗꯁꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯛꯑꯦ꯫ ꯍꯥꯏꯗꯤ ꯌꯨꯝꯗ ꯂꯩꯔꯦ, ꯃꯣꯠꯂꯒ ꯏꯃꯥꯗꯧꯅ ꯂꯩꯒꯗꯕꯅꯦ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯍꯩꯅꯖꯗꯕꯗꯣ꯫ ꯅꯐꯤ ꯅꯔꯣꯜ ꯑꯍꯟꯕꯗꯣ ꯁꯦꯠ ꯏꯟꯗ꯭ꯔꯕ? ꯅꯉꯛ, ꯅꯈꯨꯠꯇ ꯌꯥꯎꯔꯤꯕ ꯁꯅꯥꯁꯤꯡꯗꯣ ꯂꯧꯊꯣꯛꯂꯕ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯧ, ꯅꯪꯅ ꯊꯤꯒꯗꯕ ꯅꯁꯛꯇꯣ ꯑꯩꯗꯤ ꯃꯤꯠꯇ ꯎꯔꯦꯍꯦ꯫ ꯀꯩ ꯍꯥꯏꯅꯣ ꯄꯥꯕꯒꯤꯗꯣ? ꯀꯔꯤꯕꯨ ꯍꯥꯏꯗꯣꯏꯅꯣꯗ, ꯏꯃꯧ ꯅꯨꯄꯤꯅ ꯄꯥꯝꯖꯕꯕꯣ? ꯃꯥꯅꯤ, ꯏꯃꯧ ꯅꯨꯄꯤꯅ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟꯁꯦ ꯃꯅꯦꯝꯕꯣꯛ ꯑꯃ ꯑꯣꯏꯅ ꯑꯩ ꯌꯥꯅꯤꯡꯉꯤ꯫ ꯐꯖꯕ ꯍꯥꯏꯕꯁꯤꯗꯤ ꯃꯐꯝ ꯃꯇꯝ ꯈꯥꯏꯔꯣꯏꯗꯕꯅꯤ, ꯑꯗꯨꯝ ꯐꯖꯔꯒ ꯂꯩꯗꯧꯕꯅꯤ꯫ ꯆꯥꯎꯄꯣꯛꯅ ꯄꯥꯕ, ꯂꯝꯕꯤꯁꯤꯗ ꯑꯗꯨꯝ ꯂꯦꯞꯁꯜ ꯂꯩꯗꯅ ꯌꯨꯝꯗ ꯐꯥꯎꯕ ꯆꯪꯕ ꯉꯝꯗ꯭ꯔꯦ꯫ ꯅꯇꯩ ꯂꯥꯛꯏꯅꯦꯍꯦ, ꯅꯀꯣꯛ ꯈꯨꯝꯃꯨꯅꯦ ꯃꯧ ꯅꯪꯕꯣ꯫ ꯑꯩꯈꯣꯏ ꯏꯇꯩ ꯂꯥꯛꯄꯁꯦ ꯌꯥꯝ ꯅꯝꯊꯤꯍꯦ, ꯑꯣꯒꯦ ꯇꯧꯏꯍꯦ꯫ ꯁꯪꯒꯣꯜ ꯁꯦꯡꯂꯨꯕꯒꯤꯅꯤꯗ, ꯏꯔꯨꯖꯔꯗꯤ ꯐꯔꯅꯤ꯫ ꯄꯥꯕ, ꯁꯟꯁꯦ ꯌꯣꯟꯗꯣꯏꯔꯣ? ꯃꯤ ꯂꯩꯒꯦ ꯍꯥꯏꯕ ꯂꯥꯛꯏꯅꯦ, ꯄꯥꯕꯅ ꯌꯣꯟꯅꯦꯅ ꯍꯥꯏꯔꯝꯃꯦꯌꯦ꯫ ꯑꯔꯥꯡꯕꯤꯗꯣ ꯌꯣꯟꯈ꯭ꯔꯁꯤ, ꯃꯗꯨ ꯌꯨꯝꯗ ꯀꯥꯔꯛꯀꯅꯤꯁꯨ ꯈꯪꯗꯦ, ꯂꯝ ꯌꯥꯝꯅ ꯍꯦꯜꯂꯤ꯫ ꯃꯤꯒꯤ ꯏꯪꯈꯣꯜꯗ ꯆꯪꯉꯝꯗꯅꯁꯨ ꯏꯄꯥꯁꯦ ꯃꯤꯒꯤ ꯈꯣꯟꯊꯤ ꯆꯥꯐꯝ ꯑꯣꯏ ꯂꯩꯔꯕꯅꯤ, ꯑꯗꯨꯅ ꯌꯣꯜꯂꯁꯤ, ꯑꯗꯨꯒ ꯁꯦꯟꯗꯨꯅ ꯀꯩꯀꯩꯅꯣ ꯇꯧꯅꯕ꯫ ꯑꯗꯨꯗꯤ ꯄꯥꯕ ꯊꯣꯛꯄꯤꯔꯛꯑꯣ꯫ ꯍꯣꯏ ꯍꯣꯏ, ꯏꯄꯥ ꯊꯣꯛꯂꯛꯂꯒꯦ꯫ ꯈ꯭ꯋꯥꯡꯁꯤꯁꯨ ꯅꯥꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ꯫ ꯑꯍꯜ ꯑꯣꯏꯔꯛꯄꯁꯦ ꯅꯨꯡꯉꯥꯏꯐꯝ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦꯗꯣ, ꯆꯨꯝꯃꯤꯗꯀꯣ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯆꯥꯎꯄꯣꯛꯁꯨ ꯃꯥꯒ ꯆꯍꯤ ꯀꯌꯥꯗꯒꯤ ꯈꯪꯅꯖꯔꯛꯄ ꯏꯉꯦꯂꯩ ꯀꯧꯕꯤ ꯑꯔꯥꯞꯄ ꯈꯨꯡꯒꯪ ꯅꯨꯄꯤ ꯑꯃ ꯑꯃꯨꯛ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯏꯉꯦꯂꯩ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯇ ꯅꯠꯇꯅ ꯏꯅꯥꯈꯨꯟꯕꯤꯗꯩ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯏꯉꯦꯂꯩ ꯂꯤꯛ ꯃꯆꯥ ꯑꯃ, ꯁꯅꯥ ꯃꯆꯥ ꯑꯃ, ꯑꯗꯨꯒ ꯈꯨꯗꯣꯞ ꯑꯃꯒꯇꯪ ꯆꯝꯅ ꯁꯤꯖꯩ꯫ ꯌꯥꯝꯅꯁꯨ ꯀꯦꯗꯦ, ꯏꯆꯝ ꯆꯝꯃꯤ, ꯋꯥ ꯀꯌꯥ ꯉꯥꯡꯗꯦ, ꯃꯃꯣꯟꯇꯃꯛ ꯅꯣꯛꯆꯕꯤ ꯑꯣꯏꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯥꯎꯄꯣꯛꯁꯨ ꯅꯨꯄꯤ ꯊꯤꯔꯕꯅꯤꯅ ꯇꯣꯅꯥꯟꯒ ꯄꯨꯟꯗ꯭ꯔꯦ, ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯆꯥꯅꯔꯦ꯫ ꯃꯃꯥꯅ ꯇꯣꯅꯥꯟꯒ, ꯃꯄꯥꯅ ꯆꯥꯎꯄꯣꯛꯀ꯫ ꯆꯥꯎꯄꯣꯛ, ꯀꯩꯗꯧꯔꯒꯦꯅꯦ? ꯅꯪꯅ ꯍꯟꯗꯛ ꯃꯔꯛ ꯅꯊꯋꯥꯏ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕꯒꯨꯝꯅ ꯁꯨꯝ ꯂꯩꯔꯤꯕꯗꯨꯕꯣ? ꯄꯥꯕꯒ ꯏꯃꯥꯒꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯆꯥꯅꯕꯁꯦ ꯅꯆꯥꯗꯤ ꯀꯌꯥ ꯄꯥꯝꯖꯗꯦꯅꯦ ꯄꯥꯕ꯫ ꯏꯃꯥꯗ ꯑꯩꯒ ꯄꯨꯟꯅ ꯆꯥꯁꯦ ꯍꯥꯏꯔꯨꯕꯁꯨ ꯌꯥꯔꯛꯇꯦ, ꯑꯗꯨꯒꯤ ꯊꯋꯥꯏꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕꯅꯤ ꯄꯥꯕ꯫ ꯍꯦꯔꯥ ꯑꯗꯨꯒꯤꯕꯣ? ꯌꯥꯝꯅ ꯈꯟꯖꯤꯜꯂꯨꯅꯨꯗ, ꯈꯔꯗ ꯉꯥꯏꯔꯦ, ꯍꯥꯏꯔꯨꯗ꯭ꯔꯕꯁꯨ ꯁꯣꯝꯗ ꯂꯥꯛꯇꯧꯕ꯫ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ, ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯅꯦ ꯏꯃꯧ ꯅꯨꯄꯤ ꯏꯉꯦꯂꯩ ꯅꯨꯡꯉꯥꯏꯔꯣꯏꯀꯣ꯫ ꯍꯧꯖꯤꯛꯇꯤꯅꯦ ꯏꯃꯧ ꯅꯨꯄꯤ ꯏꯉꯦꯂꯩꯁꯦ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯊꯝꯒꯗꯕꯅꯤꯀꯣ꯫ ꯍꯣꯏ ꯄꯥꯕ꯫ ꯏꯅꯥꯈꯨꯟꯕꯤꯅ ꯌꯨꯝꯁꯤꯗꯅꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯐꯝꯒ ꯈꯪꯗꯦꯍꯦ, ꯁꯟꯊꯤ ꯁꯟꯌꯨꯡꯒꯤ ꯃꯅꯝꯁꯤꯅꯦ, ꯌꯦꯟ ꯉꯥꯅꯨ ꯃꯌꯥꯝꯁꯤꯅꯦ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦ꯫ ꯏꯃꯥ, ꯑꯩ ꯑꯁꯤꯗ ꯆꯠꯂꯨꯒꯦ, ꯐꯤꯗꯣ ꯈꯔ ꯁꯨꯕꯤꯔꯝꯃꯨꯀꯣ꯫ ꯑꯗꯨꯒꯅꯦ, ꯇꯥꯕ꯭ꯔꯣ? ꯑꯩꯅ ꯍꯥꯏꯕꯗꯣ ꯄꯥꯕꯒ ꯏꯇꯩꯒꯗ ꯍꯥꯏꯔꯝꯃꯨꯀꯣ, ꯅꯠꯇ꯭ꯔꯗꯤ ꯑꯩ ꯐꯠꯇꯦ ꯍꯥꯏꯕꯤꯒꯅꯨꯀꯣ꯫ ꯀꯔꯤ ꯋꯥꯅꯣꯅꯦ ꯃꯥꯅ ꯇꯣꯅꯥꯟꯗ ꯊꯧꯗꯥꯔꯝꯂꯤꯕꯁꯤꯕꯣ? ꯏꯃꯥ, ꯅꯃꯧ ꯅꯨꯄꯤꯅ ꯍꯥꯏꯔꯝꯃꯤꯗꯣ ꯇꯥꯔꯕ? ꯐꯤ ꯁꯨꯕꯤꯔꯝꯃꯣ ꯍꯥꯏꯔꯤꯁꯦ? ꯉꯁꯥꯏꯗꯁꯨ ꯁꯨꯈꯤꯕꯗ ꯉꯥꯏꯔꯤꯕꯅꯤꯅꯦ, ꯑꯃꯨꯛꯀꯁꯨ ꯁꯨꯑꯣꯅ ꯍꯥꯏꯔꯛꯏꯕꯁꯤꯕꯣ? ꯏꯃꯥ, ꯅꯃꯧ ꯅꯨꯄꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕꯤ ꯑꯃ ꯂꯩꯕ ꯍꯥꯏꯁꯦ ꯈꯔ ꯋꯥꯕ ꯇꯥꯕꯅꯤ꯫ ꯑꯩꯈꯣꯏ ꯏꯇꯩꯃꯒꯨꯝꯕꯤ ꯈꯨꯡꯒꯪ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯋꯥꯔꯣꯏꯗꯕ꯫ ꯍꯧꯖꯤꯛꯇꯤ ꯏꯃꯥꯁꯨ ꯅꯃꯧ ꯅꯨꯄꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯗꯩ ꯁꯅꯥꯒꯤ ꯂꯤꯛ ꯃꯆꯥ ꯑꯃ ꯁꯤꯕ ꯐꯪꯖꯔꯤꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯣ? ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯑꯗꯨꯅ ꯏꯃꯥꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯗ꯭ꯔꯤꯕꯁꯤꯗꯤ꯫ ꯑꯗꯣ ꯀꯔꯤꯅꯣ ꯃꯥꯅ ꯅꯄꯥꯒ ꯅꯌꯥꯝꯕꯒꯗ ꯍꯥꯏꯌꯣꯅ ꯂꯥꯎꯔꯝꯃꯤꯕꯗꯨꯕꯣ? ꯏꯃꯥ, ꯌꯨꯝ ꯏꯪꯈꯣꯜꯒꯤ ꯃꯇꯥꯡꯗꯅꯤꯗ, ꯑꯩ ꯑꯃꯨꯛꯇ ꯍꯥꯏꯔꯛꯈꯤꯒꯦ꯫ ꯌꯨꯝ ꯏꯪꯈꯣꯜꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤ ꯋꯥꯅꯣꯅꯦ? ꯑꯩꯁꯨ ꯑꯃꯨꯛꯇꯕꯨ ꯇꯥꯔꯨꯒꯦꯅꯦ꯫ ꯄꯥꯕꯒ ꯇꯥꯆꯧꯒꯗ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯗꯕ ꯌꯥꯗ꯭ꯔꯦ,
ꯆꯥꯎꯄꯣꯛꯅ ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ ꯇꯣꯅꯥ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯏꯪꯈꯣꯜꯁꯦ ꯇꯥꯆꯧꯒ ꯑꯩꯒ ꯌꯦꯟꯊꯣꯛꯅꯕꯒꯤ ꯃꯇꯥꯡꯗꯅꯤ ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣꯅꯦ ꯅꯆꯤꯟ ꯅꯅꯥꯎ ꯌꯦꯟꯊꯣꯛꯅꯗ꯭ꯔꯕꯁꯨ ꯄꯨꯟꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕ ꯌꯥꯗꯕ꯭ꯔꯥꯅꯦ ꯅꯣꯏ ꯑꯅꯤ ꯈꯛꯇ ꯂꯩꯃꯤꯟꯅꯕꯁꯤꯗꯕꯣ ꯃꯤꯒꯤ ꯃꯃꯥꯡꯗꯁꯨ ꯐꯖꯕ ꯅꯠꯇꯦ ꯌꯥꯝ ꯅꯨꯡꯁꯤꯅꯗꯕ ꯃꯥꯟꯈꯤꯅꯤꯅꯦ ꯄꯥꯕ ꯃꯤꯒꯤ ꯈꯟꯒꯨꯝꯁꯤꯗ ꯑꯗꯨꯒ ꯏꯪꯈꯣꯜꯁꯦ ꯌꯦꯟꯊꯣꯛꯅꯔꯦꯅ ꯇꯥꯆꯧꯒ ꯑꯩꯒ ꯅꯨꯡꯁꯤꯅꯔꯣꯏꯗꯕꯁꯨ ꯅꯠꯇꯦ ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯈꯪꯌꯦꯟ ꯌꯦꯟꯊꯣꯛꯅꯤꯡꯕ ꯐꯥꯎꯔꯤꯕꯁꯤꯕꯣ ꯄꯥꯕ ꯇꯥꯆꯧꯒ ꯑꯩꯒꯁꯨ ꯏꯇꯩꯃꯒ ꯏꯅꯥꯈꯨꯟꯕꯤꯒꯁꯨ ꯂꯩꯃꯤꯟꯅꯕꯗ ꯏꯆꯥꯟ ꯆꯥꯟꯅꯗꯕ ꯍꯥꯏꯇꯥꯔꯦ ꯇꯥꯆꯧꯅ ꯁꯥ ꯁꯟꯁꯤꯡꯁꯤꯒ ꯃꯣꯠꯂꯒ ꯅꯝꯊꯤꯔꯒ ꯂꯩꯃꯤꯟꯅꯕꯗꯣ ꯑꯩꯒ ꯅꯃꯧ ꯅꯨꯄꯤ ꯏꯅꯥꯈꯨꯟꯕꯤꯒꯗꯤ ꯃꯁꯥ ꯅꯥꯟꯅ ꯂꯩꯖꯕꯅꯤꯗꯣ ꯑꯗꯨꯅ ꯍꯥꯏꯇꯥꯔꯦ ꯄꯥꯕ ꯑꯩꯅ ꯌꯦꯟꯊꯣꯛꯅꯔꯁꯤ ꯍꯥꯏꯔꯤꯁꯦ ꯅꯪꯒꯤ ꯅꯥꯟꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯅꯥꯟꯖꯧ ꯅꯌꯥꯝꯕꯅ ꯁꯥ ꯁꯟ ꯂꯣꯏꯕ ꯑꯗꯨꯝ ꯂꯣꯏꯖꯁꯅꯤ ꯀꯩꯅꯣꯅꯦ ꯑꯁ ꯄꯥꯕ ꯌꯥꯝ ꯅꯝꯊꯤꯅꯤ ꯅꯝꯊꯤꯃꯟꯗꯅ ꯅꯃꯧ ꯅꯨꯄꯤꯁꯦ ꯌꯨꯝꯗ ꯂꯩꯌꯣ ꯌꯥꯗꯗꯅ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯔꯤꯁꯤꯅꯤ ꯃꯥꯗꯤ ꯂꯩꯀꯥꯏ ꯀꯣꯏꯕ ꯄꯥꯝꯖꯕꯒꯤ ꯆꯠꯆꯕꯅꯤ ꯀꯩꯅꯣꯅꯦ ꯃꯔꯩꯗꯣ ꯇꯧꯗꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇꯅꯦ ꯀꯣꯛ ꯍꯦꯛ ꯌꯦꯟꯊꯣꯛꯄꯤꯔꯣꯍꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯒꯤ ꯅꯥꯈꯩ ꯁꯦꯡꯅ ꯑꯄꯥꯝ ꯄꯥꯝꯗꯗꯣ ꯇꯧꯖꯕ ꯌꯥꯔꯦꯗꯅ ꯆꯥꯎꯄꯣꯛꯅ ꯄꯥꯕ ꯇꯣꯅꯥꯟꯒ ꯏꯃꯥꯒꯅ ꯍꯥꯏꯔꯤꯁꯦ ꯇꯧꯕꯤꯈ꯭ꯔꯣꯗ ꯍꯌꯦꯡ ꯈꯠꯅ ꯆꯩꯅꯕ ꯇꯧꯔꯒ ꯌꯦꯟꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯅꯔꯤꯉꯩꯁꯤꯗ ꯂꯣꯏꯁꯤꯟꯍꯧꯕꯅ ꯐꯅꯤ ꯄꯥꯕ ꯐꯔꯦ ꯅꯆꯤꯟ ꯅꯅꯥꯎꯅꯕꯨ ꯑꯁꯨꯃꯥꯏꯅ ꯈꯜꯂꯕꯗꯤ ꯏꯄꯥꯅꯦ ꯅꯣꯏ ꯑꯅꯤꯒꯤ ꯁꯔꯨꯛꯁꯦ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯕꯤꯔꯒꯦ ꯇꯣꯅꯥꯅ ꯑꯗꯣ ꯄꯥꯕ ꯑꯩꯗꯤꯅꯦ ꯁꯣꯝꯒꯤ ꯁꯪꯒꯣꯜ ꯁꯥꯗꯕ ꯌꯦꯡꯒꯣꯜ ꯂꯩꯇꯕ ꯑꯅꯥꯟꯕ ꯃꯐꯝꯁꯤꯗ ꯄꯤꯕꯤꯌꯨꯀꯣ ꯑꯃꯣꯠꯄ ꯁꯔꯨꯛꯈꯩꯁꯤꯗꯤ ꯇꯥꯆꯧꯗ ꯄꯤꯕꯤꯌꯨ ꯇꯥꯆꯧꯒ ꯏꯇꯩꯃꯒꯗꯤ ꯃꯣꯠꯄ ꯑꯗꯨꯝ ꯍꯩꯅꯕꯅꯤꯅ ꯄꯥꯕꯁꯨ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯌꯦꯟꯕꯤꯔꯒꯦꯍꯦ ꯃꯄꯥꯅ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯒꯤ ꯏꯪꯈꯣꯜ ꯑꯗꯨ ꯁꯔꯨꯛ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯊꯣꯛꯄꯤꯕꯗꯒꯤ ꯇꯣꯅꯥꯟꯒꯤ ꯏꯅꯥꯈꯨꯟꯕꯤꯒꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯅ ꯏꯅꯥꯈꯨꯟꯕꯤꯅ ꯃꯄꯥꯝꯗꯒꯤ ꯁꯦꯜ ꯂꯧꯗꯨꯅ ꯌꯨꯝ ꯐꯖꯕ ꯑꯃꯁꯨ ꯁꯥꯔꯝꯃꯤ ꯁꯣꯝꯗꯅ ꯆꯥꯎꯄꯣꯛꯀ ꯏꯉꯦꯂꯩꯒꯗꯨ ꯊꯕꯛ ꯋꯥꯅ ꯁꯨꯗꯨꯅ ꯁꯦꯟ ꯀꯟꯅ ꯇꯥꯟꯖꯔꯝꯃꯤ ꯑꯗꯨꯒ ꯏꯪꯈꯣꯜꯁꯨ ꯍꯤꯟꯖꯥꯡ ꯅꯥꯄꯤꯅ ꯄꯨꯡꯁꯪ ꯁꯪꯅ ꯌꯥꯝ ꯐꯖꯅ ꯍꯧꯔꯝꯃꯤ ꯇꯣꯅꯥꯟꯗꯤ ꯅꯨꯄꯤ ꯃꯄꯥꯝꯗꯩ ꯂꯧꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯏꯪꯈꯣꯜꯒꯁꯤ ꯃꯤ ꯅꯦꯛꯂꯒ ꯁꯤꯠ ꯅꯥꯟꯅ ꯁꯦꯡꯗꯣꯛꯇꯅꯒꯁꯨ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯃꯥꯗꯤ ꯂꯣꯏꯔꯦ ꯏꯅꯥꯈꯨꯟꯕꯤꯅ ꯌꯥꯅꯕ ꯆꯠꯄꯗ ꯃꯄꯥꯅ ꯀꯔꯤ ꯇꯧꯅꯔꯖꯥꯠꯅꯣꯅꯦ ꯃꯧ ꯑꯇꯣꯝꯕꯤꯁꯤꯅ ꯏꯁꯧ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯡꯂꯤꯕꯁꯤꯅ ꯁꯣꯏꯗꯅ ꯃꯃꯥꯗ ꯑꯣꯏꯔꯝꯒꯅꯤ ꯐꯤꯁꯤꯗ ꯁꯨꯔꯝꯃꯣ ꯍꯥꯏꯕꯕꯨ ꯁꯨꯔꯝꯗꯦꯕ ꯅꯠꯇꯦ ꯏꯃꯥꯕꯨ ꯉꯁꯥꯏꯗꯒꯤ ꯀꯩꯗꯧ ꯂꯩꯒꯦ ꯍꯥꯏꯕꯅꯦ ꯏꯃꯥꯁꯦ ꯅꯣꯡꯉꯥꯟꯕꯒ ꯏꯃꯨꯡ ꯋꯥꯏꯔꯝ ꯂꯣꯏꯁꯤꯜꯂꯒ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯂꯦ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯆꯒꯨꯝ ꯆꯅꯥꯏꯗꯣ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯒ ꯀꯣꯟ ꯐꯦꯡꯕ ꯂꯣꯏꯕꯗ ꯉꯥꯏꯔꯤ ꯍꯥꯏꯕꯅꯤꯗ ꯑꯗꯨꯒ ꯅꯪꯒꯤ ꯐꯤꯁꯦ ꯁꯨꯒꯦꯅ ꯍꯦꯛ ꯇꯧꯕꯒꯅꯤ ꯅꯪꯅ ꯏꯃꯥꯗ ꯏꯁꯧ ꯂꯥꯡꯉꯤꯕꯁꯦ ꯏꯃꯥꯒꯤ ꯋꯥꯁꯤꯗꯤ ꯏꯃꯥꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅ ꯇꯧ ꯂꯩꯔꯒ ꯑꯩꯅ ꯀꯣꯏꯗꯅ ꯂꯥꯡꯗꯅ ꯂꯩꯔꯤꯁꯤꯅꯤꯅꯦ ꯇꯣꯅꯥꯅ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯋꯥ ꯉꯥꯡꯕꯗꯅꯦ ꯈꯠꯂꯒ ꯉꯥꯡꯒꯦ ꯂꯩꯇꯦꯍꯦ ꯅꯝꯗꯅ ꯏꯅꯥꯈꯨꯟꯕꯤꯁꯦ ꯑꯃꯨꯛ ꯁꯥꯎꯍꯜꯂꯤꯌꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯗꯨ ꯅꯠꯇꯦꯅꯦ ꯏꯅꯥꯈꯨꯟꯕꯤ ꯌꯥꯔꯦ ꯏꯃꯥ ꯋꯥ ꯃꯈꯥ ꯇꯥꯕꯤꯔꯛꯂꯅꯨ ꯑꯗꯨꯒꯅꯦ ꯑꯩꯅ ꯂꯩꯀꯥꯏ ꯀꯣꯏꯗꯅ ꯀꯣꯏꯆꯠ ꯆꯠꯂꯤꯁꯦ ꯅꯣꯏ ꯅꯃꯥ ꯅꯆꯥꯒꯤ ꯅꯊꯤꯕꯣꯡ ꯆꯔꯥ ꯍꯦꯟꯗꯅꯕꯅꯦ ꯍꯥꯏꯕꯁꯦ ꯀꯥꯎꯗꯕ ꯐꯩ ꯌꯥꯔꯤꯗ ꯏꯅꯥꯈꯨꯟꯕꯤ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪꯉꯣꯟꯗ ꯅꯠꯇꯤꯌꯦ ꯏꯃꯥꯗꯅꯦ ꯅꯪꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯊꯋꯥꯏ ꯑꯗꯨꯅꯕꯨ ꯏꯄꯥꯝꯗꯒꯤ ꯂꯧꯗꯅ ꯅꯃꯥ ꯅꯆꯥꯁꯦ ꯊꯥꯛꯏꯁꯤꯅꯤ ꯑꯩꯅ ꯊꯕꯛ ꯁꯨꯕ ꯇꯟꯕꯒꯤꯅꯦ ꯑꯩꯅ ꯅꯪ ꯂꯧꯔꯤꯁꯦ ꯅꯁꯛꯁꯨ ꯊꯤ ꯁꯦꯟꯁꯨ ꯄꯥꯏꯔꯝꯗ꯭ꯔꯗꯤ ꯅꯪꯗꯤ ꯀꯅꯥꯅ ꯂꯧꯕꯤꯗꯧꯔꯤꯒꯦ ꯏꯁ ꯑꯣ ꯑꯩꯁꯨꯅꯦ ꯅꯪꯗꯣ ꯅꯁꯥ ꯅꯥꯟꯕ ꯅꯁꯛ ꯐꯖꯔꯝꯕꯒꯤꯅꯦ ꯀꯣꯏ ꯇꯥꯟꯅꯔꯒ ꯅꯅꯥꯛꯇ ꯂꯩꯔꯛꯏꯁꯦ ꯁꯨꯅꯤꯡꯗ꯭ꯔꯤꯗꯨꯗ ꯅꯁꯛꯀ ꯊꯤꯔꯝꯂꯕꯗꯤꯅꯦ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯔꯛꯑꯣꯏ ꯑꯩꯅ ꯌꯥꯔꯦ ꯑꯗꯣ ꯅꯪ ꯁꯦꯜ ꯂꯩꯔꯕꯗꯤ ꯈꯔ ꯄꯤꯔꯛꯎꯗꯅ ꯑꯩ ꯐꯤꯔꯣꯜ ꯈꯤꯇ ꯂꯩꯔꯨꯒꯦꯗꯅ ꯄꯤꯅꯤ ꯏꯋꯥꯒꯤꯕꯣ ꯄꯤꯊꯣꯛꯀꯦ ꯑꯃꯣꯠꯄ ꯏꯇꯩꯗꯧꯅꯗꯤ ꯂꯩꯍꯜꯂꯣꯏ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ ꯑꯩꯕꯨ ꯇꯣꯉꯥꯟꯅ ꯆꯥꯍꯧꯕꯅ ꯐꯥꯗꯧꯔꯤꯕ꯭ꯔꯥꯅꯦ ꯏꯃꯥꯒꯤ ꯑꯩꯅ ꯁꯥꯕꯤꯕ ꯁꯅꯥꯒꯤ ꯂꯤꯛꯇꯣ ꯄꯤꯔꯛꯑꯣ ꯑꯩ ꯃꯇꯝ ꯈꯔ ꯁꯤꯖꯤꯟꯅꯒꯦ ꯂꯤꯛꯁꯦ ꯂꯧꯔꯒꯦꯕ ꯀꯩ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯅꯣ ꯅꯪꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯑꯆꯧꯕ ꯑꯗꯨ ꯌꯥꯝꯅ ꯂꯩꯔꯤꯗꯨꯗꯤ ꯅꯪꯕꯨ ꯁꯦꯟ ꯈꯔ ꯄꯤꯔꯛꯑꯣ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯅ ꯏꯃꯥꯒꯤ ꯁꯅꯥꯁꯦ ꯊꯝꯂꯒ ꯄꯤꯒꯦ ꯇꯧꯕꯅꯤ ꯑꯩꯒꯤꯗꯤ ꯁꯣꯛꯄ ꯌꯥꯗꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪ ꯌꯨꯝꯗꯒꯤ ꯂꯧꯔꯣꯗꯅ
ꯏꯄꯥꯝꯗꯒꯤ ꯂꯧꯃꯟꯗꯅꯅꯦ ꯐꯖꯅ ꯍꯥꯏꯔꯛꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯂꯩꯔꯤꯉꯩꯗꯗꯤ ꯈꯔ ꯐꯔꯝꯃꯦ ꯇꯨꯃꯤꯟꯅ ꯄꯤꯔꯛꯄꯅꯤꯅ ꯍꯧꯖꯤꯛꯇꯤ ꯏꯃꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯇꯥꯆꯧꯒ ꯇꯌꯥꯏꯒꯁꯨ ꯅꯨꯄꯤ ꯊꯤꯔꯦ ꯑꯗꯨꯅꯅꯦ ꯂꯧꯕꯗꯣ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯅꯨꯄꯤꯒꯤ ꯃꯔꯝꯗ ꯍꯥꯏꯂꯦ ꯀꯩꯅꯣ ꯈꯔ ꯇꯧꯕ ꯌꯥꯔꯕꯅꯤ ꯍꯥ ꯑꯩꯗꯤ ꯀꯩ ꯇꯧꯗꯣꯏꯕ ꯑꯗꯨꯗꯤ ꯅꯄꯥꯝꯗꯤ ꯂꯧꯕ ꯌꯥꯗ꯭ꯔꯗꯤ ꯂꯨꯗꯧꯔꯤꯗ ꯑꯗꯨꯅꯦ ꯑꯩꯅ ꯈꯜꯂꯤꯁꯤꯁꯨ ꯃꯧ ꯑꯅꯤꯗꯣ ꯌꯥꯝꯅ ꯐꯠꯇꯤ ꯑꯗꯨꯅ ꯇꯥꯆꯧꯒ ꯇꯌꯥꯏꯒꯗꯣ ꯍꯥꯟꯅꯗꯧꯅ ꯇꯧꯗ꯭ꯔꯦꯕ ꯄꯥꯕꯁꯨ ꯄꯥꯕꯗꯤ ꯄꯜꯂꯛꯀꯅꯨꯍꯦ ꯅꯣꯏ ꯄꯥꯕꯅ ꯑꯩꯁꯦ ꯁꯨꯛꯌꯥ ꯌꯥꯗꯕꯅꯤꯍꯦ ꯀꯩꯝ ꯈꯜꯂꯨꯅꯨꯁꯦ ꯑꯩꯒꯤ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯗꯤ ꯁꯤꯅ ꯀꯩꯅꯣ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤ ꯑꯗꯣ ꯑꯗꯨ ꯑꯗꯥ ꯈꯪꯗꯦꯀꯣ ꯑꯩꯗꯤ ꯏꯆꯦꯒ ꯏꯇꯩꯒꯅꯗꯤꯅꯦ ꯑꯩꯉꯣꯟꯗꯒꯤ ꯁꯨꯛꯍꯦꯟ ꯍꯦꯛ ꯍꯦꯜꯍꯜꯂꯣꯏ ꯑꯗꯣ ꯅꯪ ꯅꯨꯄꯤ ꯑꯃꯃꯨꯛ ꯊꯤꯔꯛꯀꯦ ꯀꯥꯏꯗꯤ ꯈꯟꯅꯨꯀꯣ ꯊꯤꯔꯣꯏꯍꯦ ꯑꯗꯣ ꯅꯪꯅꯦ ꯅꯄꯥꯝꯗ ꯈꯔ ꯇꯣꯏꯅꯗꯤ ꯑꯗꯨꯝ ꯆꯠꯂꯨꯀꯣ ꯍꯣꯏꯍꯦ ꯏꯃꯥ ꯂꯤꯛꯇꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯧꯊꯣꯛꯇ꯭ꯔꯤꯕꯣ ꯁꯦ ꯂꯧꯖꯔꯣ ꯁꯤ ꯌꯧꯔꯕꯗꯤ ꯑꯩ ꯃꯧ ꯑꯍꯜꯒꯤꯗ ꯑꯃꯨꯛ ꯂꯩꯔꯨꯕꯅ ꯐꯔꯅꯤ ꯑꯗꯣ ꯃꯣꯏ ꯃꯄꯥꯒꯤ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯂꯩꯕꯅꯤ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯨꯅꯤ ꯑꯩꯅ ꯌꯥꯝꯅ ꯀꯤꯔꯤꯕꯁꯦ ꯀꯗꯥꯏꯗꯅꯣ ꯏꯃꯥꯅ ꯂꯩꯊꯣꯛꯂꯒ ꯆꯠꯂꯤꯕꯗꯨꯕꯣ ꯐꯤꯗꯣ ꯁꯨꯔꯨꯔꯣ ꯍꯌꯦꯡꯒꯤꯅꯤ ꯑꯩ ꯑꯗꯨꯒꯅꯦ ꯏꯃꯥ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯈꯔ ꯉꯟꯁꯤꯀꯣ ꯍꯣꯏ ꯉꯟ ꯇꯥꯕꯅꯤꯅꯦ ꯃꯃꯥꯗꯣ ꯍꯧꯖꯤꯛꯇꯤ ꯚꯥꯞ ꯈꯔ ꯇꯥꯔꯛꯄꯒꯨꯝꯅ ꯇꯧꯏ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕ ꯀꯤꯕꯅ ꯆꯥꯎꯄꯣꯛꯀꯤ ꯃꯅꯥꯛꯇ ꯍꯦꯛ ꯆꯪꯕꯁꯨ ꯉꯝꯂꯝꯗꯦ ꯇꯣꯅꯥꯟꯁꯨ ꯅꯨꯄꯤ ꯃꯔꯜ ꯆꯥꯔꯒ ꯊꯕꯛ ꯁꯨꯗꯨꯅ ꯁꯨꯝ ꯂꯩꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯃꯄꯥꯝꯒꯤ ꯃꯤꯅ ꯅꯨꯡꯁꯤꯗꯕ ꯁꯨꯝ ꯍꯦꯜꯂꯛꯄꯅ ꯅꯣꯡꯃꯗꯤ ꯃꯀꯨꯕꯣꯛꯅ ꯆꯪꯉꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯇꯥꯂꯛꯂꯝꯃꯤ ꯑꯗꯨꯅ ꯅꯣꯡꯃꯒꯤ ꯋꯥꯕ ꯁꯨꯝ ꯍꯦꯜꯂꯛꯂꯝꯃꯤ ꯏꯅꯥꯈꯨꯟꯕꯤꯅ ꯃꯥꯒꯤ ꯁꯅꯥꯁꯤꯡꯗꯨ ꯁꯨꯝ ꯀꯥꯏꯗꯨꯅ ꯇꯣꯅꯥꯟꯒ ꯂꯂꯣꯜ ꯏꯇꯤꯛ ꯇꯧꯅꯕ ꯍꯣꯠꯅꯔꯕꯁꯨ ꯍꯩꯇꯕꯅ ꯃꯥꯡꯕꯅ ꯍꯦꯜꯂꯛꯂꯝꯃꯤ ꯑꯗꯨꯅ ꯏꯅꯥꯈꯨꯟꯕꯤꯒ ꯇꯣꯅꯥꯟꯒꯗꯣ ꯏꯁꯧ ꯂꯥꯡꯕ ꯍꯧꯅꯔꯛꯂꯦ ꯁꯣꯝꯗꯅ ꯏꯉꯦꯂꯩꯒꯤ ꯂꯨ ꯅꯥꯟꯕ ꯊꯕꯛ ꯏꯪꯈꯥꯡ ꯀꯟꯕꯒ ꯆꯥꯎꯄꯣꯛꯅ ꯁꯥ ꯁꯟ ꯃꯌꯥꯝ ꯂꯣꯏꯗꯨꯅ ꯁꯦꯟ ꯇꯥꯟꯕ ꯀꯟꯕꯒꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯂꯝꯃꯤ ꯏꯉꯦꯂꯩꯅ ꯄꯥꯕꯒꯤ ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯦ ꯄꯥꯕ ꯆꯥꯛ ꯊꯤꯔꯦꯕ ꯆꯥꯎꯄꯣꯛꯇꯤ ꯍꯜꯂꯛꯂꯕ꯭ꯔꯣ ꯄꯥꯕ ꯃꯥꯗꯤ ꯍꯜꯂꯛꯇ꯭ꯔꯤꯌꯦ ꯋꯥꯕꯅ ꯂꯣꯏꯔꯝꯃꯅꯤꯅꯦ ꯑꯗꯣ ꯃꯧ ꯄꯥꯕꯒꯤ ꯆꯥꯛꯇꯣ ꯃꯉꯣꯟꯗ ꯄꯨꯊꯣꯔꯛꯎ ꯅꯨꯡꯁꯥ ꯌꯥꯏꯔꯒ ꯆꯥꯒꯦꯍꯦ ꯍꯣꯏ ꯄꯥꯕ ꯑꯩ ꯊꯥꯡꯇꯣꯔꯛꯂꯒꯦ ꯍꯦꯟꯖꯥꯡꯁꯤꯗꯤ ꯉꯥ ꯉꯥꯛꯇꯅꯤꯅꯦ ꯑꯗꯨꯒ ꯉꯥꯔꯧꯁꯨ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯛꯂꯤꯕꯁꯤꯕꯣ ꯆꯥꯕ ꯇꯥꯕꯅꯤ ꯄꯨꯊꯣꯔꯛꯂꯕꯅꯤꯅ ꯁꯤꯅ ꯑꯩꯈꯣꯏꯗ ꯄꯥꯟꯕ ꯎ ꯃꯣꯔꯣꯛꯇꯨꯔꯥ ꯃꯦꯠꯂꯤꯕꯁꯦ ꯃꯅꯝꯁꯤꯗꯤ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯃꯥꯅꯦ ꯄꯥꯕ ꯉꯥꯃꯨꯒ ꯃꯦꯠꯄꯅꯦ ꯑꯩꯅ ꯑꯗꯣ ꯅꯪꯁꯨ ꯆꯥꯔꯨꯗꯅ ꯄꯥꯕ ꯑꯩꯗꯤ ꯅꯆꯥꯅꯨꯄꯥ ꯍꯜꯂꯛꯑꯒ ꯆꯥꯃꯤꯟꯅꯔꯒꯦ ꯍꯣꯏ ꯑꯗꯨꯗꯤ ꯏꯄꯥ ꯆꯥꯔꯒꯦꯀꯣ ꯃꯃꯥꯅ ꯏꯉꯦꯂꯩꯅ ꯊꯣꯡꯕ ꯍꯦꯟꯖꯥꯡꯁꯤꯅ ꯃꯅꯝ ꯑꯁꯨꯛ ꯌꯥꯝꯅ ꯍꯦꯛ ꯅꯨꯡꯁꯤꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯀꯔꯤꯕꯨ ꯊꯥꯛꯂꯤꯕꯅꯣ ꯃꯣꯏ ꯃꯄꯥꯒꯤ ꯆꯥꯛꯈꯣꯝꯁꯤꯗꯤ ꯃꯃꯤꯠꯀꯁꯨ ꯎꯏꯁꯤꯜꯂꯒ ꯍꯨꯛꯂꯤꯅꯦ ꯌꯥꯝꯅ ꯍꯥꯎꯈ꯭ꯔꯕꯒꯤ ꯃꯑꯣꯡꯅꯦꯕ ꯀꯔꯤ ꯉꯥꯅꯣ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯎꯅ ꯆꯤꯛꯂꯤꯕꯁꯤꯕꯣ ꯇꯣꯅꯥꯟꯅ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ ꯏꯃꯥꯎ ꯍꯥꯎ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯅꯣ ꯀꯔꯤꯅꯣ ꯏꯃꯥꯅ ꯊꯣꯡꯅꯥꯎꯗꯣ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯤꯗꯨꯕꯣ ꯀꯩꯝ ꯌꯦꯡꯗꯦꯗ ꯏꯃꯥꯗꯤ ꯃꯄꯥꯅ ꯃꯃꯥ ꯃꯆꯥꯁꯤ ꯑꯩꯅ ꯆꯥꯛ ꯆꯥꯕꯁꯦ ꯊꯣꯡꯅꯥꯎꯗꯒꯤ ꯇꯨꯃꯤꯟꯅ ꯌꯦꯡꯂꯤꯕ ꯃꯥꯜꯂꯤꯅꯦ ꯃꯣꯏꯗꯤ ꯃꯃꯥꯅ ꯉꯁꯥꯏ ꯁꯧꯒ꯭ꯔꯤ ꯍꯦꯛꯈꯤꯕꯅꯤꯅꯦ ꯑꯗꯨꯗꯤ ꯆꯥꯛꯈꯣꯝꯁꯤ ꯈꯔꯒ ꯆꯥꯎꯅ ꯍꯨꯛꯀꯦꯍꯦ ꯑꯩꯒꯤ ꯆꯥꯛ ꯈꯨꯂꯥꯝꯁꯤꯒ ꯄꯥꯕꯒꯤ ꯆꯥꯛꯈꯣꯝꯁꯤꯒ ꯀꯨꯏꯔꯦꯗ ꯑꯍꯥꯎꯕ ꯆꯥꯈꯤꯗꯕꯒꯗꯣ ꯏꯃꯥ ꯑꯩꯈꯣꯏ ꯀꯩ ꯌꯦꯟꯖꯥꯡ ꯊꯣꯡꯒꯦ ꯑꯗꯨꯒ ꯄꯥꯕꯅ ꯆꯥꯔꯤꯕ ꯉꯥꯁꯦ ꯀꯩ ꯉꯥꯅꯣ ꯏꯃꯥꯁꯨ ꯈꯪꯗꯦ ꯌꯥꯝꯅ ꯍꯥꯎꯔꯝꯗꯧꯕ ꯃꯥꯟꯗ꯭ꯔꯣ ꯅꯄꯥꯒꯤ ꯆꯥꯛꯈꯣꯝꯁꯦ ꯏꯃꯥ ꯆꯥꯛ ꯊꯤꯔꯣ ꯆꯥꯛ ꯂꯣꯏꯔꯗꯤ ꯑꯩ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ ꯍꯣꯏ ꯊꯤꯔꯒꯦ ꯏꯅꯥꯈꯨꯟꯕꯤꯗꯤ ꯀꯥꯏꯗ ꯂꯩꯍꯧꯔꯒꯦ ꯃꯄꯥꯝꯗ ꯊꯥꯖꯤꯜꯂꯝꯕꯅꯦ ꯃꯄꯥꯗꯩ ꯀꯩꯅꯣ ꯈꯔ ꯂꯧꯔꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯣꯅ ꯑꯗꯣ ꯏꯃꯥ ꯏꯅꯥꯈꯨꯟꯕꯤꯁꯦ ꯌꯥꯝꯅ ꯊꯤꯔꯦꯀꯣ ꯄꯨꯟꯗ ꯌꯣꯛꯄ ꯉꯔꯥꯡ ꯁꯤꯔꯝꯕ ꯉꯥꯃꯨꯗꯣ ꯃꯥꯜꯂꯗ꯭ꯔꯣ ꯍꯥꯟꯅꯗꯤ ꯃꯐꯤ ꯃꯔꯣꯜ ꯐꯖꯕ ꯑꯍꯟꯕ ꯁꯦꯠ ꯏꯜꯂꯒ ꯃꯁꯥ ꯄꯨꯝꯕ ꯁꯅꯥꯅ ꯌꯣꯝꯂꯝꯕꯅꯤꯗꯣ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯑꯣꯏꯗ꯭ꯔꯦꯗꯅ ꯁꯅꯥꯁꯨ ꯌꯥꯎꯗ꯭ꯔꯦ ꯐꯤꯔꯣꯜꯁꯨ ꯑꯃꯟꯕ ꯉꯥꯛ ꯑꯣꯏꯔꯦꯗꯅ ꯃꯗꯨꯏ ꯃꯊꯛꯇ ꯑꯋꯥꯕ ꯁꯛꯇꯝ ꯑꯃꯨꯛ ꯇꯥꯁꯤꯜꯂꯛꯑꯕꯅꯤꯗꯣ ꯑꯗꯣ ꯏꯃꯥ ꯑꯩꯗꯤ ꯑꯗꯨꯝ ꯅꯥꯟꯅ ꯐꯖꯔꯤꯀꯣ
ꯅꯪꯗꯤ ꯐꯖꯗꯗꯤ ꯀꯩꯅꯣ ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯁꯨꯕꯁꯨ ꯅꯠꯇꯦ ꯅꯨꯄꯤꯅ ꯄꯨꯔꯛꯂꯒ ꯅꯨꯡꯉꯥꯏꯅ ꯆꯥꯔꯒ ꯂꯩꯕꯅꯤꯗꯅ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯏꯃꯥ ꯑꯗꯣ ꯏꯃꯥ ꯑꯩꯈꯣꯏ ꯇꯥꯆꯧꯒ ꯏꯇꯩꯃꯒꯒꯤꯁꯨ ꯌꯨꯝ ꯁꯥꯗꯧꯔꯕ ꯃꯥꯜꯂꯤꯅꯦ ꯁꯥꯗꯧꯔꯦ ꯍꯥꯏꯕꯅꯤ ꯎꯈꯣꯡ ꯑꯆꯧ ꯑꯆꯧꯕ ꯌꯥꯝꯅ ꯄꯨꯔꯛꯈ꯭ꯔꯕꯅꯤ ꯅꯄꯥꯅ ꯍꯥꯏꯕꯗ ꯈꯨꯜꯁꯤꯗꯗꯤ ꯃꯤꯇꯩ ꯌꯨꯝꯖꯥꯎꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯐꯖꯅ ꯁꯥꯗꯣꯏꯁꯦ ꯅꯄꯥꯅ ꯑꯍꯥꯟꯕ ꯑꯣꯏꯅꯤꯕꯨ ꯍꯥꯏꯕꯅꯤ ꯋꯥꯔꯤꯒꯗꯤ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯁꯟ ꯏꯔꯣꯏ ꯈꯔ ꯂꯣꯏꯔꯒ ꯄꯪꯌꯥ ꯌꯥꯕꯩ ꯇꯥꯏꯞꯇ ꯁꯟ ꯏꯔꯣꯏꯗꯣ ꯈꯔꯗ ꯅꯠꯇꯦꯅꯦ ꯇꯣꯅꯥꯠ ꯁꯟ 50 ꯁꯨꯔꯕ ꯃꯥꯜꯂꯤꯅꯦ ꯑꯗꯨꯁꯨ ꯁꯪꯒꯣꯝ ꯊꯣꯛꯄꯤ ꯌꯥꯝꯅ ꯌꯥꯎꯔꯤ ꯍꯥꯏ ꯏꯔꯣꯏꯁꯨ 10 ꯍꯦꯜꯂꯕꯅꯤ ꯑꯗꯨꯗ ꯅꯠꯇꯦ ꯌꯦꯟ ꯉꯥꯅꯨ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯕꯗꯨꯗꯤ ꯃꯣꯏꯅ ꯐꯅ ꯁꯦꯟ ꯄꯥꯏꯔꯁꯨ ꯑꯗꯨꯝ ꯅꯝꯊꯤꯔꯗꯕꯅꯤ ꯑꯗꯨꯝ ꯃꯣꯠꯂꯗꯕꯅꯤ ꯏꯃꯥ ꯅꯌꯥꯝꯕꯒ ꯅꯇꯩꯃꯒꯅ ꯃꯣꯠꯄꯗꯤ ꯊꯕꯛ ꯁꯨꯕ ꯀꯥꯟꯗ ꯈꯛꯇꯅꯤ ꯀꯩꯊꯦꯜꯗ ꯊꯣꯛꯂꯛꯄ ꯀꯥꯟꯗꯗꯤ ꯂꯥꯏꯗꯧꯅ ꯐꯖꯩ ꯅꯥꯜꯂꯤꯅꯦ ꯏꯃꯥꯒꯤꯁꯦ ꯀꯅꯥꯏ ꯃꯤꯆꯪꯅꯣ ꯆꯥꯕꯅ ꯑꯩꯒ ꯆꯥꯔꯒ ꯋꯥꯅ ꯃꯤꯒꯤ ꯉꯥꯡꯂꯤꯕꯁꯦ ꯅꯌꯥꯝꯕꯗꯣ ꯃꯤꯇꯣꯞ ꯅꯠꯇꯦꯅꯦ ꯏꯃꯥꯒꯤ ꯑꯍꯥꯟꯕ ꯐꯪꯖꯈꯤꯕ ꯏꯆꯥ ꯅꯨꯄꯥꯅꯤꯅꯦ ꯁꯦ ꯆꯥꯛ ꯊꯤꯔꯕꯅꯤ ꯆꯥꯔꯣ ꯂꯥꯛꯑꯣ ꯃꯣꯔꯣꯛꯀ ꯃꯦꯠꯇ꯭ꯔꯦ ꯀꯩꯝ ꯂꯩꯇꯗꯅ ꯏꯃꯥ ꯍꯤꯟꯖꯥꯡꯁꯤꯗꯤ ꯁꯧꯒ꯭ꯔꯤꯔꯣ ꯃꯣꯔꯣꯛꯁꯨ ꯌꯥꯎꯗꯕ ꯍꯣꯏꯅꯦ ꯆꯥꯔꯣꯅꯦ ꯍꯌꯦꯡꯗꯤ ꯁꯧꯒ꯭ꯔꯤꯒꯤ ꯃꯍꯨꯠꯇ ꯊꯨꯝ ꯑꯣꯏꯅ ꯍꯥꯄꯛꯄꯔꯥ ꯈꯪꯄꯣꯠꯇꯦ ꯁꯤꯒꯤ ꯈꯨꯆꯥꯁꯤꯗꯤ ꯃꯤ ꯁꯤꯅꯤꯕꯣ ꯏꯃꯥ ꯄꯥꯕꯗꯩ ꯉꯥ ꯈꯔ ꯂꯧꯕꯤꯔꯣꯆꯣꯗꯅ ꯉꯝꯃꯔꯣꯏ ꯃꯗꯨꯗ ꯅꯄꯥꯅ ꯀꯣꯆꯤ ꯀꯣꯠꯂꯒ ꯉꯥꯡꯂꯛꯀꯗꯕꯗꯣ ꯏꯃꯥꯅꯦ ꯃꯗꯨꯅ ꯍꯦꯟꯅ ꯇꯟꯈ꯭ꯔꯦ ꯄꯥꯕꯅ ꯐꯅ ꯉꯥꯡꯂꯁꯨ ꯇꯥꯕꯤꯗ꯭ꯔꯒ ꯂꯣꯏꯔꯦꯍꯦ ꯏꯃꯥ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪ ꯂꯧꯔꯣꯗꯅ ꯍꯣꯏꯗ ꯁꯧꯒ꯭ꯔꯤꯁꯨ ꯑꯗꯨꯝ ꯍꯥꯎꯕꯅꯤꯗ ꯉꯥꯗꯪꯒ ꯊꯥꯛꯂꯝꯃꯗꯤꯀꯣ ꯃꯧ ꯑꯍꯜꯁꯦ ꯂꯨꯅ ꯇꯧꯕ ꯍꯧꯗꯕ ꯌꯥꯔꯔꯣꯏ ꯏꯃꯨꯡ ꯄꯨꯟꯕ ꯄꯨꯟꯗꯕ ꯃꯥꯅ ꯊꯣꯡꯕ ꯆꯥꯛ ꯌꯦꯟꯁꯥꯡꯁꯦ ꯆꯥꯗꯗꯤ ꯆꯥꯔꯒꯦ ꯑꯩ ꯏꯃꯥ ꯀꯥꯏꯗꯅꯣ ꯆꯥꯛ ꯄꯨꯔꯒ ꯆꯠꯈ꯭ꯔꯤꯗꯨꯕꯣ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯆꯥꯔꯨꯒꯦ ꯅꯇꯩꯃꯒꯤ ꯍꯦꯟꯖꯥꯡ ꯃꯅꯝ ꯈꯔ ꯐꯪꯍꯧꯕꯅꯦꯕ ꯍꯥ ꯑꯁꯦꯡꯕ꯭ꯔꯣ ꯏꯃꯥ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯆꯥꯎꯄꯣꯛꯀꯤ ꯌꯥꯝꯅ ꯆꯥꯎꯕ ꯌꯨꯝꯖꯥꯎ ꯑꯃ ꯁꯥꯕ ꯍꯧꯔꯝꯃꯤ ꯇꯣꯅꯥꯟꯒ ꯏꯅꯥꯈꯨꯟꯕꯤꯒꯗꯤ ꯈꯠꯅꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ ꯃꯃꯥꯗꯤ ꯃꯧ ꯑꯍꯜ ꯏꯉꯦꯂꯩꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯏꯉꯦꯂꯩꯗꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯊꯃꯣꯏ ꯁꯦꯡꯕꯅꯤꯅ ꯃꯃꯥꯕꯨ ꯍꯥꯟꯅꯁꯨ ꯍꯧꯖꯤꯛꯁꯨ ꯅꯨꯡꯁꯤꯔꯝꯃꯤ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯇꯣꯅꯥꯟꯁꯨ ꯏꯅꯥꯈꯨꯟꯕꯤꯁꯨ ꯏꯉꯦꯂꯩꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨꯅꯤ ꯍꯥꯏꯕꯗꯨ ꯈꯪꯂꯛꯂꯝꯃꯤ ꯏꯅꯥꯈꯨꯟꯕꯤꯅ ꯑꯩꯗꯤ ꯏꯆꯦꯁꯦ ꯑꯔꯥꯞꯄꯗꯒꯤ ꯂꯥꯛꯄ ꯈꯨꯡꯒꯪ ꯅꯤꯉꯣꯜ ꯑꯄꯪꯕꯤ ꯂꯥꯏꯔꯕꯤꯅꯤ ꯀꯥꯏꯅ ꯈꯜꯂꯨꯔꯒ ꯃꯥꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨ ꯑꯣꯏ ꯂꯩꯔꯝꯃꯤꯅꯦ ꯑꯁ ꯏꯀꯥꯏꯈ꯭ꯔꯦꯗ ꯅꯣꯡꯃ ꯑꯩꯅ ꯏꯆꯦꯗ ꯃꯥꯅ ꯁꯤꯔꯤꯕ ꯁꯅꯥꯁꯤꯡꯗꯣ ꯂꯧ ꯌꯣꯜꯂꯒ ꯍꯥꯄꯛꯏꯔ ꯀꯥꯏꯅ ꯀꯔꯦꯝꯅꯔꯨꯕꯗꯣ ꯑꯗꯨꯒ ꯏꯆꯦꯅ ꯀꯩꯝꯇ ꯁꯥꯎꯗꯕꯤꯗ ꯍꯥꯏꯔꯒ ꯅꯣꯛꯂꯒ ꯇꯣꯛꯈꯤꯕꯗꯣ ꯍꯣꯏꯅꯦ ꯑꯩꯗꯤ ꯏꯇꯩꯃꯒꯤ ꯃꯔꯝꯗ ꯀꯌꯥꯕꯨ ꯈꯟꯖꯤꯜꯂꯨꯗꯕꯅꯤꯅꯦ ꯑꯗꯨꯅꯗꯤ ꯇꯥꯆꯧꯒꯤ ꯌꯨꯝꯁꯦ ꯏꯇꯩꯃꯒꯤ ꯃꯄꯥꯝꯒꯤ ꯃꯤꯅ ꯁꯥꯕꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯅꯠꯇꯦꯍꯦ ꯅꯪꯗꯧꯅ ꯅꯨꯄꯤꯒꯤ ꯃꯔꯜ ꯆꯥꯕ ꯏꯇꯩ ꯅꯠꯇꯦ ꯏꯇꯩꯗꯤ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯕ ꯃꯤꯅꯦ ꯏꯇꯩꯅ ꯂꯣꯏꯔꯤꯕ ꯁꯥ ꯁꯟ ꯃꯌꯥꯝꯁꯦ ꯁꯦꯟ ꯑꯣꯏꯅ ꯄꯥꯊꯣꯔꯛꯑꯗꯤ ꯀꯌꯥꯝ ꯌꯥꯝꯃꯤ ꯈꯪꯕ꯭ꯔꯣ ꯑꯁꯤꯗꯁꯨ ꯌꯦꯟ ꯃꯔꯨꯝ ꯉꯥꯅꯨ ꯃꯔꯨꯝ ꯁꯟ ꯁꯪꯒꯣꯝ ꯃꯌꯥꯝ ꯑꯃꯁꯨ ꯌꯣꯜꯂꯤꯕ ꯑꯗꯨꯒ ꯅꯪꯗꯤ ꯀꯔꯤ ꯑꯩꯗꯤ ꯅꯪ ꯂꯩꯔꯤꯁꯤꯗꯤ ꯅꯪꯁꯦ ꯑꯩꯒꯤꯗꯤ ꯁꯅꯥꯒꯤ ꯆꯐꯨꯅꯤꯅꯦ ꯅꯪꯒꯤ ꯐꯥꯒꯤꯗꯣ ꯍꯧꯖꯤꯛꯇꯤ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯛꯇ꯭ꯔꯦ ꯁꯅꯥꯒꯤ ꯆꯐꯨ ꯑꯩꯁꯦ ꯂꯩꯈꯣꯝꯒꯤ ꯆꯐꯨ ꯑꯣꯜꯂꯦ ꯀꯥꯏꯔꯦ ꯅꯃꯥꯏꯗꯨ ꯈꯔ ꯀꯩꯀꯥꯏꯕ ꯇꯝꯃꯣ ꯍꯧꯖꯤꯛꯇꯤ ꯈꯪꯉꯕ ꯊꯕꯛꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯃꯄꯨꯟꯁꯤꯁꯤꯗ ꯅꯨꯄꯤꯒꯤ ꯃꯔꯜ ꯆꯥꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤ ꯀꯥꯏꯁꯨ ꯈꯜꯂꯝꯃꯤ ꯑꯣꯏ ꯏꯅꯥꯈꯨꯟꯕꯤ ꯅꯪ ꯃꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯕꯀꯣ ꯅꯪꯁꯦ ꯅꯁꯛ ꯊꯤꯔꯁꯨ ꯐꯖꯈ꯭ꯔꯕ ꯑꯩꯅ ꯂꯧꯕꯤꯔꯤꯁꯦ ꯇꯥꯅꯤꯡꯗꯦꯍꯦ ꯍꯥꯏꯗꯤ ꯍꯥꯏꯔꯨꯔꯒꯅ ꯃꯁꯤꯒꯤ ꯋꯥꯁꯤ ꯍꯦꯛꯇ ꯍꯥꯏꯔꯛꯏ ꯍꯥꯟꯅ ꯐꯖꯔꯝꯕ ꯅꯁꯛꯇꯣ ꯍꯧꯖꯤꯛꯇꯤ ꯁꯧꯒ꯭ꯔꯤ ꯆꯥꯃꯟꯗꯅꯅꯦ ꯁꯧꯒ꯭ꯔꯤ ꯆꯥꯕ ꯇꯤꯟꯗꯣ ꯃꯥꯜꯂꯤꯅꯦ ꯅꯃꯥꯏꯁꯨ ꯐꯖꯔꯦ ꯃꯍꯤꯛ ꯉꯥꯛꯇ ꯉꯥꯏꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯐꯖꯩ ꯀꯥꯏꯅ ꯃꯨꯛꯂꯤꯅꯦ ꯀꯔꯤ ꯅꯪꯗꯤ ꯀꯔꯤꯗ ꯐꯖꯔꯗꯅ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯅꯁꯥꯗ ꯅꯞꯂꯤꯉꯩꯗꯕꯨ ꯈꯔ ꯌꯦꯡꯕ ꯌꯥꯔꯝꯕꯩ ꯋꯥꯅꯤ ꯍꯧꯖꯤꯛꯇꯤ ꯁꯅꯥ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯌꯣꯡ ꯆꯝꯐꯨꯠꯄꯨ ꯃꯥꯜꯂꯤꯅꯦ ꯃꯁꯤ ꯀꯅꯥꯅ ꯃꯥꯜꯍꯟꯒꯦ ꯁꯨꯅꯤꯡꯗꯕ ꯅꯪꯅ ꯅꯈꯨꯠꯇꯨ ꯅꯀ꯭ꯔꯥꯡꯗ ꯂꯣꯠꯂꯒ ꯂꯩꯔꯒ ꯅꯨꯄꯤꯅ ꯄꯨꯁꯤꯜꯂꯛꯂꯒ ꯆꯥꯍꯟꯅꯤꯅ ꯂꯩꯕꯗꯩ ꯅꯠꯇ꯭ꯔꯣ
ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯅꯨꯡꯒꯤꯅꯦ ꯅꯪꯉꯣꯟꯗ ꯂꯩꯖꯔꯨꯕꯅꯣ ꯍꯥꯏꯅ ꯈꯜꯂꯦ ꯁꯦꯟ ꯌꯥꯎꯗꯅ ꯁꯛ ꯐꯖꯕ ꯌꯥꯔꯝꯗ꯭ꯔꯦ ꯑꯗꯨꯒ ꯁꯛꯅ ꯄꯨꯛꯁꯨ ꯊꯜꯂꯝꯗ꯭ꯔꯦ ꯍꯣ ꯊꯜꯂꯝꯗ꯭ꯔꯦ ꯏꯄꯥꯝꯒꯤ ꯃꯤꯅꯁꯨ ꯑꯩꯁꯦ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ 이와수 닝다바 아마도 레이로다나 낭부디네 머닝 레까기 선첸바 뭐야이니 해나 파이 마디네 선첸라수 마기 느피다 레이레이다바 마북탄 느피자라가 농 아이나 탐메 아이디네 서그리다 파우바 북탄 망함드레 허직디 거리 아이보 뭐야이니 해나 파이가데 뭐야이 선첸 sak티바도 선첸라수 마삭티라수 낭도나 수닝다바 ꯅꯨꯄꯤꯒꯤ ꯃꯔꯛ ꯆꯥꯕ ꯄꯥꯝꯕ ꯅꯨꯄꯥꯗꯤ ꯑꯣꯏꯗꯤꯌꯦ ꯍꯦꯔꯥ ꯑꯗꯨ ꯌꯧꯔꯗꯤ ꯅꯪ ꯉꯁꯤꯗꯤ ꯐꯨꯊꯕ ꯇꯥꯔꯦꯗꯅ ꯐꯨꯗ꯭ꯔꯤꯉꯩꯗ ꯑꯩꯅꯅꯦ ꯏꯄꯥꯝꯗꯒꯤ ꯄꯨꯔꯛꯄ ꯁꯅꯥ ꯃꯌꯥꯝꯗꯣ ꯍꯥꯟꯅ ꯁꯤꯡꯂꯛꯎ ꯅꯠꯇ꯭ꯔꯗꯤ ꯑꯩꯁꯨ ꯈꯨꯠ ꯍꯜꯂꯛꯀꯅꯤ ꯃꯃꯥ ꯅꯪꯒꯤ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕ ꯅꯃꯧ ꯅꯨꯄꯤꯒ ꯅꯆꯥꯅꯨꯄꯥ ꯇꯣꯅꯥꯟꯒꯅ ꯉꯁꯥꯏꯗꯒꯤ ꯈꯠꯅꯔꯤꯕꯁꯤ ꯈꯥꯝꯇꯣꯛꯀꯩꯗꯤ ꯍꯥꯏꯗꯗꯅ ꯈꯥꯝꯕꯒ ꯉꯝꯗ꯭ꯔꯦꯗ ꯃꯣꯏ ꯃꯄꯥ ꯅꯣꯡꯉꯥꯟꯕꯒ ꯁꯤꯠꯄ ꯅꯥꯟꯕꯒꯗꯤ ꯍꯦꯟꯗꯣꯛꯇꯅ ꯊꯣꯡꯕꯒ ꯐꯦꯡꯕꯒ ꯁꯨꯕꯒ ꯇꯧ ꯂꯩꯔꯒ ꯍꯧꯖꯤꯛꯄꯨ ꯃꯣꯏ ꯑꯅꯤꯒꯤ ꯈꯠꯅꯕꯁꯦ ꯑꯃꯨꯛ ꯈꯥꯝꯃꯨꯁꯨ ꯍꯥꯏꯕ꯭ꯔꯣ ꯈꯥꯝꯗ ꯈꯥꯝꯂꯨꯔꯕꯁꯨ ꯃꯇꯩ ꯃꯅꯥꯎꯁꯦ ꯃꯥꯟꯅꯔꯒ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯀꯩꯅꯣꯅꯦ ꯃꯃꯥ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯅꯪꯗꯤ ꯅꯃꯧ ꯅꯨꯄꯤ ꯏꯅꯥꯛ ꯈꯨꯟꯕꯤꯁꯦ ꯁꯣꯛꯄ ꯌꯥꯗꯕꯗꯥꯏꯅꯦ ꯑꯗꯨꯒ ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯤ ꯀꯣꯛꯅ ꯁꯦꯟ ꯇꯥꯅꯤꯅ ꯌꯥꯝꯅ ꯀꯟꯈꯠꯈꯤꯕꯗꯥꯏꯅꯦ ꯌꯥꯔꯦꯗ ꯃꯗꯨꯒꯤ ꯋꯥꯗꯣ ꯑꯃꯨꯛ ꯍꯧꯗꯣꯛꯄꯤꯔꯛꯑꯅꯨ ꯑꯩꯁꯨ ꯄꯪꯃꯟꯕ ꯃꯃꯥ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯗꯤ ꯑꯣꯏꯔꯕꯅꯤ ꯏꯆꯥ ꯑꯍꯜꯒ ꯏꯃꯧ ꯏꯉꯦꯜꯂꯩꯒ ꯁꯤꯃꯤꯔꯥꯏꯔꯒ ꯇꯣꯅꯥꯟꯕ ꯁꯨꯅꯤꯡꯗꯕ ꯃꯣꯏ ꯑꯅꯤꯒ ꯍꯦꯛ ꯄꯨꯜꯂꯨꯗꯅ ꯍꯅꯨꯊꯪꯁꯤꯗ ꯃꯤꯅꯥꯏ ꯑꯣꯜꯂꯒ ꯍꯦꯛ ꯇꯣꯛꯑꯦꯗꯨꯅꯤ ꯃꯣꯏ ꯑꯅꯤꯁꯦ ꯉꯁꯤꯗꯤ ꯈꯨꯠ ꯌꯥꯎꯅꯕ ꯃꯥꯜꯂꯤꯗ ꯍꯣꯏꯗ ꯁꯤꯒꯦꯁꯨ ꯁꯤꯔꯁꯅꯨꯗ ꯁꯤꯕ ꯅꯥꯕ ꯊꯣꯛꯂꯒꯅꯦ ꯃꯤꯅ ꯇꯥꯏꯅꯗꯣꯏꯁꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯏꯕꯥꯅꯤꯗꯅꯤꯀꯣ ꯇꯥꯏꯅꯗꯣꯏꯁꯦ ꯃꯃꯥ ꯍꯧꯒꯠꯂꯨ ꯑꯃꯨꯛꯇ ꯈꯥꯝꯂꯨꯁꯤ ꯇꯟꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ ꯍꯥꯏ ꯅꯣꯏꯕꯨ ꯈꯠꯅꯅꯨꯅꯦ ꯏꯃꯥ ꯏꯄꯦꯝꯃ ꯀꯔꯤꯅꯣ ꯅꯣꯏ ꯑꯅꯤꯅ ꯇꯧꯔꯤꯁꯤꯗꯤ ꯍꯥꯏ ꯇꯣꯅꯥꯟ ꯅꯪꯕꯨ ꯅꯨꯄꯤꯔꯅꯦꯍꯦ ꯏꯅꯥꯛ ꯈꯨꯟꯕꯤꯒ ꯁꯝꯐꯣꯏꯅꯔꯤꯕꯗꯨꯕꯣ 이해 타도오네 미 짱나라버디 녹나바 따리네 이마 나마모 누피나 아이기 삼포리세 하나 타도하요 아이 꼭 찍거나 야드리버 아이네 이밤다기 보락바 사나마얌다 싱지 파우바디 아이디네 쑥다 타도글로이 헤나 포이키도이니 이마 이나 큰비기 먹고세 아무따 럭토오키도보게 아스 아이 시도리바 이마 타박디 수드라바니나 마사세 누피도나 베레베레 삐라바니나 하우즈키 누피니 헤나 깔레다나 흥 파나부 옌바 누가리다 마마 감르라누다 바바 꼭지 하이베네 이나 큰비 낭디 나드리보 아이디 아이기 레신비 크라바 사나마얌도 미따 울레이드나 나하버가 짱드레 파모크레다고 사나마얌도 타박수 닝바 라이르바 누파 아마다 아이세 레이사람라바디네 하나 카라 와라수 하우직세 누가이나 아이세 레이사람라다바니고 이마 아이 kainom tawri ai kainom tawri ima ina khunbia tona se siba tari ni he thada uni na khudo moi mapa ingele ga chawko ka do amuk ta kawra uni he moi ani di lehaude ni mama ado layu ai tawge se mapa na mapandagi ising pul ama so uraga ina khunbi da haijilame ajude ina khunbi na tonangi samphori ba makhutu thadore ngahak lerega chawko ka ingele ga su yumda halaktuna ꯇꯣꯅꯥꯟꯒ ꯏꯅꯥ ꯈꯨꯟꯕꯤꯒꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯆꯩꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯊꯦꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯏꯪꯒꯦꯂꯩꯅ ꯐꯤꯁꯥꯀꯣꯟ ꯈꯔ ꯂꯩꯗꯨꯅ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯗ ꯐꯤ ꯁꯥꯅꯕ ꯃꯆꯥꯛ ꯂꯣꯏꯅ ꯄꯤꯗꯨꯅ ꯁꯥꯍꯜꯂꯝꯃꯤ ꯃꯗꯨꯕꯨ ꯏꯅꯥ ꯈꯨꯟꯕꯤꯗ ꯁꯦꯟꯅꯍꯟꯗꯨꯅ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜꯁꯤꯡꯗꯨ ꯏꯅꯥ ꯈꯨꯟꯕꯤꯒꯤ ꯑꯣꯏꯍꯜꯂꯝꯃꯤ ꯑꯗꯨꯒ ꯇꯣꯅꯥꯟꯕꯨꯅ ꯃꯌꯥꯝꯕ ꯆꯥꯎꯄꯣꯛꯀꯤ ꯁꯟ ꯃꯌꯥꯝ ꯑꯗꯨꯒꯤ ꯁꯪꯒꯣꯝꯁꯤꯡꯗꯨ ꯁꯨꯝꯍꯟꯗꯨꯅ ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯆꯠꯍꯜꯂꯝꯃꯤ ꯃꯗꯨꯗ ꯐꯪꯂꯛꯄ ꯁꯦꯜꯁꯤꯡꯗꯨ ꯇꯣꯅꯥꯟꯗ ꯄꯤꯔꯝꯃꯤ aduna hausikti tonange ina khunbiga do khara safaduna khanadabida laikhiram aduga mamaga mapaga so ingelega punna leiduna ingelegi hauraba cha hinjang saduna nungaina laikhiram